ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ सोशल वेलफेयर की मखादा पाइखत्पा याबा डेवलपमेंट खुदिंगमक जिरिबामदा प्रायोरिटी पीरगनी हाइना स्टेट वेलफेयर मिनिस्टर आइस दिंगो न फोंदोखरे पुवारीगा सागोनबा वाफमदा होम मिनिस्टर अमित शाह की तायोनबा वाफम अंगकपनी एमपीसीसी सक्नाइरबा थिएटर पर्सनैलिटी वारेपमदबना लेखिदबदा तोंगान तोंगानबा सेक्शन कयादगी अवाबा फोंदोकनरकली खुरुमजरी ममी टीवी प्राइम टाइम न्यूज येंबीरी पुनमकपो अंजू अकोइजमना खुरुमजरी पाव संदोकना पिजरी मिनिस्टर डिंगोना जिरीबामदा चिल्ड्रन होम अमा संगाखरे सोशल वेलफेयर की मखादा पाइखत्पा याबा डेवलपमेंट सिंग प्रायोरिटी ओइना पाइखत्लगनी स्टेट वेलफेयर मिनिस्टर आइस दिंगोना नोंमगी ओइबा खोंगसता जिरीबाम डिस्ट्रिक्ट की ओइना पाइखत्लिबा चौखत थौरम सिंग यंगसिनबगा लोइनना जिरीबामदा लेबा लमलेन खुंदा चिल्ड्रन होम अमा संगाखरे अदुगा सोशल वेलफेयर की मखादा पाइखत्पा याबा थबक थौरम सिंग प्रायोरिटी ओइना पाइखत्कनी हाइखरे थौरम असी मिनिस्टर असीगी डिस्ट्रिक्ट असीगी मखादा पाइखत्लिबा डेवलपमेंट सिंगी थबक थौरम सिंग यंगसिनबा लाकपा ऑफिशियल ओइबा विजिटा डिस्ट्रिक्ट असीगी डिस्ट्रिक्ट लेवल ऑफिशियल सिंगना पांगथोकपा थौरम अमदा जिरीबामगी बाबूपरादा लेबा पीडब्ल्यूडी गेट्स हराउ तयामना ओकपगा लोइनना महांगना फोंदोखिबनी डिस्ट्रिक्ट असीगी एडमिनिस्ट्रेटिव लेवल दा पांगथोकपा ओकपगी थौरम अदुदा डिस्ट्रिक्ट प्रोग्राम ऑफिसर एन पोरोंगो मंगांग जिरीबामगी एडीसी जेमसन हांगसिंग एमसीएस जिरीबाम डिस्ट्रिक्ट की एसपी केएसएस रवि कुमार सिंहा आईपीएस जिरीबाम डिस्ट्रिक्ट फिशरी ऑफिसर एम मनीचांद सिंह सोशल वेल वाकर एन बाबूचंद्र सिंहा चाइल्ड वेलफेयर कमिटी जिरीबाम डिस्ट्रिक्ट की चेयरपर्सन मुतु मैपाक्सना मंगांग एक्स अध्यक्षा के एस जानकी देवी अमदी बीजेपी जिरीबाम मंडल की वाइस प्रेसिडेंट एमडी विद्याना थौरम असिदा चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याखी मिनिस्टर न मखा तारदुना असिगुंबा प्रोग्राम असि लाकपा मतमदा ममांगैदगी मतम सांगना संगादना लेरंबा सोशल वेलफेयर की मखादा लेबा चिल्ड्रन होम अमा संगाबा फंगबा असि यामना लाइबक फबनी लोइनना मखोइगी लेरिबा अवाट अपासिंग असि खन्ना नैनरबा मतुंगदा डायरेक्टर गा तानारगा अथुबा मतमदा थबकतो ओंथोकनबगी आइडिया अमा लेरे मखाताना फिशरी डिपार्टमेंट की अमदी आईटीआई की साबा लोइसिलगा थमलबा थबक ओइना ओंथोक्ट्रिबसिंग असि अवाट अपा येंगसिनबगी खोंगसता मखा ताना महांगना फोंदोखिबनी सखनवा बगी मानगी अवाना एना हायनबो तहनबो बगी बगो आइमोनगी आई साइकि तहनबो अदुगा आइसु आइ साइकि हाइजरिबो खरसे कोना प्रोजेक्ट तहनबो ताना एना माना अनलबो माना सपोर्ट नाम सिखाना दुबो डिपार्टमेंट ऑफ हेल्थ से है ने माना सोशल वेलफेयर डिपार्टमेंट की सोना खजगे अदु अमरोमदा ngasi मिनिस्टर आइस दिंगोना सिलचरगी काम्बुकारम एयरपोर्ट थुंगलबा मतमदा बीजेपी जिरीबाम मंडल की प्रेसिडेंट के जादू सिंह मंडल की कार्यकर्ता सिंहना हराउ तयामना ओखी स्टेट असिदा डेवलपमेंट प्रोजेक्ट सिंह अमदी अनोबा स्कीम कया माइखुम हांगदोकलंबा यूनियन होम मिनिस्टर अमित शाहना मणिपुर की पुवारी बुलाना nganglamba यूनियन होम मिनिस्टर अमित शाह मसाना सेंगदोकदबनी हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेगा चंद्रना पाउगी मिफम अमदा फोंदोखरे बीटी रोड लेबा कांग्रेस भवन द पांगथोकपा पाउगी मिफम अदुदा महांगना मखा तारदुना एमपीसीसी की प्रेसिडेंट हाई हंदक लाखिबा यूनियन होम मिनिस्टर अमित शाहना पुवारी अकाइबा अमदी अरानब कया फोंदोकलंबा असि यामना लाइबक थीबनी मरम अदुना अमित शाहना लेबाक मियामदा सेंगदोकदबनी हाइना पाउगी मिफम अदुदा फोंदोकी
mahakna makha taraduna hai Manipur asi Arjun gi chauda naudani haiba lana sando amba asi laibak thibani amadi Orissa da leiba Manipur adubu aikoi gi hauzik Manipur asi Mahabharat yawi haina phongdok lamba asi mari leinaba BJP gi Hindu Rashtra da pusinna bahonarakpa asi laibak thibani haina phongdokhi. That is not our Manipur, the present Manipur. Aikoigi Manipur di hana Manipur ne leiramde. Aikoigi Manipur di aikoigi sana leibak Manipur sidi aikoigi Maitrai bak haina su leirami adagi Kangli bak haina su leirami ahanbada aikoi Manipuri aikoigi ariba itihas da leite. Aduna siamjan samjanba Manipur gi itihas si lana jathigadawa. Adigumba Orissa gi Mahabharat patamgi Manipura haiba mafamdo aikoigi Manipur ni haidana Amit Shahji na haibase yamna masi aikoigi itihas da khongoi na ba akoi punambak si Arjun gi macha masuni na haijelak pase Amit Shahji si ani suba Shantidas Gosai da una tokholak pase akoi yamna laibak thiba thodok amani Paugi mifam aduda hanagi Chief Minister Okram Ibobina hai Union Home Minister Amit Shahana Manipur gi Puwari bu lana uhonna bahona ba haiba asi laibak tiamna thibani Puwari haiba si sok tarik lan ba yade haining bangang ba yade Manipur asi lairik laisu haiba mioi kaya marum ama leiri history bu lana lamjing laga lamdam sigi praja singda hekta lawgadaba natte mahakna makha taraduna hai Jenims amasung Rims da mapalam gi macha laktuna Dr. Tamba asi BJP lengak laglaba matungda lakpa natte Congress ki lengak tagi hauduna MCI na India gi oina sakhanglaba college oiba yabagi ayaba matamdugi Congress lengak na thamduna lakhibani loinana Congress lengak na look is policy haina leramba adu BJP lengak laglaba matungda act is policy olakpada lay thabak thuna loisinduna kanaba phangba yai khalamba adu maming tagi ngainaduna ahongba kari amata uba phangdaba phangde haina phongdoki Churchanpur Medical College asi Congress lengak leiringai dagi Medical Council of India na taknaduna chama bedet tagi chahum bedet onthoknaba Medical College amagi chap chaba infrastructure yaunaba honarambani haina mahakna makha tana phongdoki अखोइना पामजेबना पोनी पॉलिसी से 2014 दा अखोइना हौदोक्सरमने पॉलिसी दुगी मखादा थबक ओइन वोंथोगा स्टेचू सिसु अदुम लोइसनबा अदु पोनी गी मरुइबा पोनी योगफम रेस कोर्स पोनी सानाफम जे लम कयामना लोक्सनदबनो पोनी दि लैरसु याय लैत्रसु याय स्टेचू मा थमहौरगा लोइरे हाइना खनबीबा ओरगदी मधुदी खंगद्रे को पोनी से मणिपुर दे होगिमनी संगाई से मणिपुर दे होगिमनी हायरगदी पोनी संगाई प्रोटेक्शन तौरबा समाइना स्टेचू लोसनब होनबगा साइड बाय साइड पोनी की पॉलिसी दुगी मखादा अखोइना हाना हौजरंबा सगोन योगपा हौरंबदो सगोन मजा पोगपा हौरंबदो मधुसु साइमल्टेनियसली तौबिरकद्रान खनमा कोन मतुंग तौगनी हायरकसु याइको नोइन लोइसलमदबदो अदुम हान लोइसलमनी अदुम कोन मखादो पोनीदो अदुदा तौगद्रा क्राइ तौने हरकप याय अदु कयुम कांदा ngangusu district khudingi sagongi fil amamam semani kholani gana haibra keno adusa haipetagi Saknai raba theater personality ware panaba garang amasung ngasi lonaba ahing nongyai da Langol da leiba Siza Hospital da masagi anaba amana leikidre masagi chahi marufuni thoi sukre Saknai raba naba ware pa kumjali sing amaga chamapan nifu mathoigi October 13 ta haubam marak thingel ngangom laikai da poki mahairoi oiringai matamdagi miyamgi thabak thoram pamjana horaki loinana Manipur College ki General Secretary oibatanatana ANJU gi makhada ihau kayada achauba thodang lauraki theater mirror gi artist amadi director oina mana mathung kaya fangkhre mahakna art amasung culture gi lamda kathokpaga loinana taurakhiba singbu ikai khumnaduna Padma Shri Award listing ani 13 pikhrabani masagi anabana maram oiduna tha asigi tang anida hospitalized toraba matung ngasi anganbada leikhidabani mahaki thawai yaudraba haksang
Konung mamangda leiba iboyai sumang lila sanglen da puraktuna Manipur State Sumang Lila Council na ikai khumnaba ulaba matung hawba marakta leiba masagi yumda lining laison gi thauram pangthokre MLA Nishikanta Sapam Nahai Padamasiri Awadi Oza Warepanaba Leibaksina Ikai Khumnaba Misak Amani Mahak Laikidabat Asi Lamdam Asigi Achoba Mangzabani Lila Dramagi Saita Masak Naibatanatana Miyambu Lamzingba Haiba Lamzingba Ngakpigani Lamzingba Haiba Misak Amani Haina MLA na Fongdoki अखोई लीला की ड्रामा की साइट लेजरसु अइना द इलेक्शन मतमदा मागी कैरेक्टर से अदुम पति स्ट्रांग होय अदु खंगजगी अदुना आई यामना हाई रिगार्ड्स आई पर्सनल साइट तगिनी अदु असि अखोई मणिपुरी दमता यामना बिग लॉस अदुगा मागुंबा अखोई की हिंदी दा महारथी सुंगबा पर्सनालिटी से वेरी रेयर अदु वेरी बिग लॉस फॉर मणिपुर Ako'y mati sakli sa katuwang ka rin. Hindi mati. Ako'y mati mayagi rin. Singkong na mami. May kalim. Manipur State Sumang Lila Council na sipo awang na pa. Madahanang dihalag ko. Ako'y may ako, tampin ko. Madahanang ikangjaw ko na ba? Kaya mo sa madahanang ikangawdre. Madahanang tat ka rin ko yung magtado ka. Ako'y tamoy na kao mo gamda na sumong na huragan. Hindi mo yung pulang mo na. Malagi lang siya pulang ko yung magkilam yung bahay mo yung bilo. Jago na lagi niya manasu. Lagi maram da pung da phobi ba. Padamasiri Warepanaba Mahangna Laikidabada Tongan Bamiyoy Kayana Ikai Khumnaba Ulakli Padamasiri Warepanaba Laikidabada Film Academy Manipur Farmna Thamoy Sokna Nungaytabaga Loinana Mahaki Imung Manungi Awabadasu Saruk Yazari Haina KH Ranjit Managing Director Farmna Fongdorakli Theater Gilamda Thoidok Hedokna Miyamna Sakhang Nariba Padamasiri Awadi Warepanabana Manung Matam Sadana Laikidabada Mami TV Network ki Managing Director Ozit Kumar Ilangbamna Thamoy Sokna Awaba Fongdorakli Theater Bu Malem gi Thakta Pukhatna Bahona Bada Chokta Balaita Hona Kiba Amadi Mahakumba Lusingba Miyoy Ama Laikidaba Haibasi Lamdam Asigi Mensin Bangamdana Leihoragani Tongan ba art form kayada Achoba Thaudang Loramba Misakni Mahangna Laikidabada Imung Manungi Ngakpigani Imung Manungna Nanghoriba Awabada Mami TV na Thamoy Sokna Saruk Yazari Haiba Wapam Mami TV Network Asigi Managing Director Ozit Kumar Ilangbam na Fongdorakli Lamdam asigi saknairaba tongan ba sumang lila theater yauna art and culture da kathokpaga loinana saukhatnaba pukhatpiramba oza warepanaba na khanghodana taibang pal thadokiba asi aikoi pumnamaki achoba mangjaba amani haina Democratic Students Alliance of Manipur gi Publicity and Propaganda Secretary Thaudam Samjaina Fong Thadorak Paterol Amana Awaba Fongdorakli Cherol Asina Makha Taraduna Laikidraba Ozanaba Play Chamagaya Khegi Matakta Sanaki Amadi Mahak Masana Director Amadi Producer Oiduna Play Chamagi Matakta Putoki Sumang Lilani Puhena Director Oiram Bana Laikidabada Manipur gi Puwari das Sagat pad ngakpigani Manipur gi Puwari sagat pada achoba thaudang laurakiba elangbang tompok lengakna masak khangbiu haina leisem lon marup ki president Khetri Mayum Tombina Phongdokre wafam asi singjang mai singa makha oinam lairakta leiba leisem kaino Leiba Lesem Lon Marup Linkat Kibagi
kuntraga tare suba mapo kumon thoramda phongdokibani mahangna makha taraduna ilangbam tompok lamdam asigi saknairaba misak amani hairaduna ningthaugi lengak amadi British lengak tagi miyambu maning tamna bohona bada achauba thodang laukiba hizam irabot ka puna thabak tominaramba misakni hizam irabot na jail de chahi ahum leikiba matamda ilangbam tompokna irabot ki thabak thorom kaya chen chongduna organize tawbagi puari kaya aikhoina thengnari hauzik paliba center amadi Manipur lengak asina azadi ka Amrit Mahotsav ki manung channa saknairaba miyoi kayagi palan tawribani makhoigi marakta ilangbam tompoksu yauhan binaba lengak ki pungning singselakli thoram aduda indigenous people of Kanglaipak ipak ki president Somendro Khetrimayum International Peace and Social Advancement IPHA Harigi ZEO Khumbong Mayum Kunjabihari Singjangmai Jingamakha Oinam Laikai Women's Welfare Association ki Secretary Oinam Zandabi Amadi Laisemlon Marup ki President Khetrimayum Tombina Mathang Sitna Athoiba Mithung Akhanaba Mithung Amadi Thaurammapu Oina Saruk Yakhi Jailda sahi ahum lekhi matamda Siri kogi pawong ilangmangi tompok singna achoba thodang lodna मान ऑर्गेनाइज तौगिना मगे कोई इतिहास मयामा लाइक सिंगदा करि सिंगदा कोई थेंगजै हारिबा लमदमस्ति हौखिबा इलामम तोंपोगसे पालिबा सरकार आदिगे पालिबा भारत सरकार सु हौजि से आजादी का अमृत एबागी प्रोग्राम के मखादसु मथा पुथोक्तना मखोगे पालन तौदना सेलिब्रेट तौबद यावबिरिबनी हारिबा सिंगिसिगी मरक्तसु इलामम तोंपोगसु कोई लमदमसिदगे हौबा मोइना कुसु मापु तंग लेबांगना खंगनिंबगी कनो मफम दिंगा आई ऑप्शन जाओगे Digital India Award Lising Ani Kunithoi ki Makada Public Digital Platform EG Service Category ki Award E-Service Manipur ki Director Information Technology IT ki Director Nambam Debena Ngarang Chinglemna New Delhi ki Bigyan Bhavan da pangthokhiba Thauram amada Bharat ki President Draupadi Murmu na khusinakre Award asi E-Service Manipur ki team na laibak asida Information Service amadi Electronic ki kuthangda Manipur amadi North East ki state singda leiriba thabak thoram sing amasung nation asina paikhatliba developmental activists sing education registration amasung OVC HT amadi SC certificate domicile certificate income certificate na chingba mapung phana service piba ngambagi damak honor pikibani thoram aduda E-Service Manipur na telaba matam asida lakh taragani palising yang khaimathoi chatruk supna ama registration tawduna mamang sahigi November Kungani thoi phawbada darkar oiba miyoi singda E-Service ki kuthangda darkar oiba registration tawduna kanabam pikhi hairi Manipuri Youth Front of Assam Maifa Amadi All Assam Maitai Huyel Lalon Thangta Association ga khusamnaduna ngasi Moragang Tampak Mayumda Thangta tambibagi thoram ama hodokre thoram asida Mifam Mapu Oina Rahmat Ali S Pradop Singha President All Assam Maitai Huyel Lalon Thangta Association Thangjam Brojen President Maifa Uttam Sharma VP Assam Thangta Association Nasib Ali Kamal Udil Tampak Mayum Rehan Udin VP AMMYF A Bikamjit Joint Secretary Kasar District Thangta Association na Jingba Dais to Famki Tamelong District ki Tausem Subdivision Manung Chanba Mogulong Village ta Mogulong na Student Union MNHU na sinduna Hanagi ADC Chairman Tamelong Namsinray Panmayna Iber Spring Park Haiba People Project ama sangakre Tamelongi former ADC Chairman Namsinray Panmayna Hai Satra Singa Mia
मियामगी लुचिंगबा ओइदुना खुनाई असिगी अचौबा थौदांग लौबा चंगी अपुनबा लिंगजेन मानना होनमिनरबदी IAH IPS MCS ऑफिसर कया पुथोकपा ngamgani hainasu mahakna makha taki Matam amada Lilong Haurebi College ki principal oiramba Thawal Moizingdagi Alhas Nuran Aminna Manung matam chadana laikidabada Educational Guide Center EGC na awaba fongdorakli Haina lup asina thadorak pacherol amana fongdorakli EGC Thawal Moizinggi General Secretary MD Sahabudina Thadorak Pacherol Asina Hai EGC Haiba Loop Asi Lamdam Sida Linkatna Bahona Kiba Lamyan Bamioi Singi Manungda Mahaksu Amani Mahakna Loop Asida Piramba Contribution Sing Matam Pumbada Ningsing Duna Lehoragani Mahaki Imung Manungna Nanghoriba Awabada Saruk Yabagaloinana Taibang Mapugi Manakta Santi Oina Lehan Binaba Tony Jeri Haina Cherol Asina Makatarakli Tamelong District ki Tausem Subdivision gi manung chana leiba Kaimai Khungi Kaimai Phungwak Upper Primary School asi Kaimai Student Union KHU Village Court amadi Village Chairman yauna Mahairoi Luchingba Kayana School asibu Yengsin Khongsat amazat kre Khongsat aduda Village Court Secretary Gangmai na High School asi haukiba kumja lising amaga jamapan marifu marida lingkhat pani adubu haukiba lising ani kunda ngasi phauba lengaki maikai dagi oza tharak tabana maram oiraga school asi chathaba ngamdana lakli Kamai Student Union na oza ama nektuna union gi maikai dagi talafiraga chathari masina maram oiraga mari leinaba authority na miyeng changbiu haina mahakna makha taki Jana thakna basu responsible si mama na loba matam na mapan thawa jata banina mama sing loi na thasi harbasu singi lo se khoidi dum surabani pham subani hen tumau no ma magidmata khang jabanina angang sing chi loi na mama na ada thakpa khotpa seba to bisit chat pangam na ba Thawal District ki Hairok Part 2 Moirang Them Lekaida Sporting Youth Club HYC Stapong Lakpagi Mangarak Suba Mapo Kumon Thoram Club Asiki Lampakta Pangthokre Thoram Aduda Tara Suba Battalion BSF Hairoki Company Commander KH Rana Yauna Masak Naiba Miyoi Kayana Presidium Member Oina Saruk Yaki Masama Ufaba Amata Oiba Ing Chikpa Amasung Chaukhatpa Oinaba Aikoi Puna Manglom da Jangsinsi Haiba Timda Pangthokiba Thoram Aduda Club Asina Konba Mafam Singda Khangatlaba Ahal Kharada Ningtham Khudol Tamki Thoram Aduga Mari Leinana Laikai gi Mau Singi Oiba Chafu Lamjel gi Athoi Ahen Tanaba Amadi Thangta Cultural Association gi Mahairoi Singna Thangta gi Tongan ba Kumhai Utuna Miyambu Mieng Tahanki Jiri Bangi Babu Parada Laiba Kasturba Girls High School da Samagra Shiksha Secondary School na sponsor Tauduna Nongmagi Oiba Career Counseling and Guidance ki seminar ama pangthokre Masak Naiba Resource Person Kayana Wangang Loi Oina Saruk Yakiba Thoram Aduda Chief Guest ki Warol Piraduna Jiri Bangi Additional Deputy Commissioner Zemson Hangsing na Hai Mioibagi Punsida Khwaidagi Maru Oibasi Matamni Satra Oiringai Matamda Matam Manghandana Lairik Laisuda Kanna Honaraga Pamzaba Lambida Chatpa Ngamnaba Hona Batangai Fade Thaba Khudingmak Thawai Yauna Pukning Changna Honagadabani Pukning Changna Honarabadi Tungi Punsida Thoidana Mai Pakpa Ngamgani Haiba Wafam Jiri Bangi Additional Deputy Commissioner Jamson Hangsing na Fongdoki Aroy Badamaru Oiba Pau Amuk Hana
social welfare gi makada paikhat payaba development sing jiribam da priority piragani haina state welfare minister ais dingo na phongdokre Uwariga sagon na wafam da Home Minister Amit Shah gi tayo na wafam angakpani MPCC Sagnai raba theater personality ware panaba masagi anaba amana laikhidabada tongan ba section kayadagi awaba phongdorakli Gasigi oinadi Mami TV Prime Time News matang asida loisinjare mayambu amuka hana kurumjari. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commenced and open for 2023 and 24.